East Manipur Meng Tabiribusingbu Taram Okjari COVID-19 variant ka hairaf mannaba Humanimmunovirus HMPV kouba virus makal amana paktanana China da sandorokpa asina malemgi miyamda naunami paiba pohanbaga loinana anoba virus asigi mathakta kupna yengsilli adubu Indiana virus makal asi karisu nungsa thiningai oide hairi news agency ki report matung inna China gi hospital singda mioi kayana mask uptuna covid-19 pandemic ki matamda section thorang lokhibagum HMPV laina sandorokpa matam asida social media singda photo amasung video sing thadorokpa asina malemgi lebak singda amuka henami paiba pohalla HMPV asi kumja lisingani amadagi hauna China da sandorokpa hengarakhi laina asi covid-19 ga hairaf manaba maramna sahi panga gi mamangda covid-19 na mioi million tare rom sihan kiba adu yenglaga karamba section tharang lokhatkadagi haibadu khanaba hore hairi China ki foreign ministry na thadrokpa press statement amagi matung ina respiratory organ singda infection tholiba HMPV asi ningtham thagi matamda sandrokpa oibana lebak asida alert lautokhibaga loinana China gi citizen amasung foreign tourist singna haksel gi matangda section tharang sing masana lokhanaba haikre nakal amaromda India asi matam adugi COVID-19 pandemic matamda khwaidagi chauna setting fangkiba lebak amani haina Directorate of Health Services ki official Dr. Atul Goyal na fongdolduna India ki miyamda HMPV ki matangda karisu nungsa thiningai oide akiba fawbigano haina appeal tawri mangna makha taraduna hai HMPV asi miyamna loklai ho common cold tawduna flu nabagi symptom yawba laina makhalamani adubu World Health Organization na nauna sandrokliba HMPV ki matangda karigumba wafam amata fongdokpa leitri amadi malemgi oina laina asiga mari leinana state of emergency hojik phawbugi oina lauthokpasu leitri